hospital da kanagumana doctor singda khut tharabadi chahi tara jail da thamnabagi draft bill puthokre hauzik basigi matang da sandokna ai pazaraklage adubu aigi channel si mayam si masi pajungi mamang da subscribe tabiu like button nambiu bell icon da nambiu hauzik paba hauzarage hospital singda mathau pangthokliba doctor singda phuba chaibagi thokdok toina thokraba matungda health ministry na asigumba makhalgi thokdok sing thowandanaba thorang lokhatpa haukhre union health ministry na puthokiba draft bill amagi matung ina hospital da mathau tawriba doctor amada kanagumba mioi amana khut thaba thoklabadi mioi adu chahi tara Pawal jail da thamba natraga lupa lakh tara fine oina thihanba yai hairi asigumba Assam gi ti state amada masagi sahi humdraga humdoi suraba doctor ama miyamna phubadagi laikhidraba matungda health ministry na akhanaba thorang asi lokhalakpani health care service personnel and clinical establishment prohibition of violence and damage to property bill 2019 gi matangda health ministry gi official amana haiki doctor singi mathakta ka henba thawong jathaba thingnabagi pandamda draft bill asi puthorakpani kanagumana numit kunthani gi manungda draft bill asigi matangda suggestion pirakpa yagani hairi mathau pangthokliba doctor singda layengba lakpa kanghuna khut thabagi thokdok kaya india da toina thokli haina palladuna health ministry gi official amana haike anai layeng sangda karigumba anaba ama siba thoklabadi doctor na section ba watpadagini haina maral sibagi thawong toina zatharakli hiram asiga mari leinana doctor sing ngak senbina ba legislation ama pass tauba matam oire haina ana layeng bagi sinphamda leiriba doctor singi lup kayana taksinduna lakhi Assam da handakta Deben Datta kauba doctor ama mioi kharana hatkibagi matangda doctor singi association ama kayana yaningdaba phongdokladuna haiki mathau pangthokliba doctor sing ngapi senbinaba thorang laukhalak tarabadi matam kharagi matungda doctor oibinaba mioi amata lairaktaba yai chairak sida mioi sahum romna jorhatta doctor ama hatkibagi thawongbu yaningdaba phongdoktona Assam da ngasi doctor singna pung kunmari gi oiba khongjang changsinkhre masagi sahi kunthraga humdoi suraba mioi ama hospital da laikhidabagi matangda mathau section de haibagi damak mioi sahum romna doctor Deben Datta kauba tiok ti state ki doctor ama phubada doctor adu laikhidabani Assam police na thogdok aduda chenabani haiba mioi kuntaruk pharabasu Indian Medical Association Assam Unit amadi Assam Medical Service Association na ngasi sintha leptuna pung kunmari gi khongjang chakselakibani masini ngasi gi khoigi kainogi hospital da kanagumana doctor singda khut thaba thoklagadi chahi tara jail da thamnabagi draft ama bill pass tawkibagi pawdu sandokna pijabani mayam chanbiduna aigi channel sibu subscribe tawu kawbiganu amadi like button comment na singba bell icon nambiba kawbiganu thank you kanglaisak